India da haukiba pung kun marigi manungda COVID-19 gi anoba case lak ani lising humudra truka samaga maripudra humdoi thengna khrai mioi lising ohumga sanipan humudra truk na lekhidrai pumpam asigi manungda nauna thengna kiba active case masing dage henduna mioi lak ohum lising humpumapan ga sumna nipuma toina laichet asidage fagalak khrai hauzik phawbada leibak asida COVID-19 positive oikiba apunba masing crore ani lak yankai teret lising humudra mathoiga samanga kuntra mapan yore masigi manungda apunba mioi crore ani lakun humdoi lising nipuni panga samapan na discharge tawkre sikiba masingna lak ani lising mariputaret ka samanga yankai teret yore sahi asigi megi tang amadagi taramanga phawbada center na state singda vaccine dose crore manga lak marifutaruka lising kumapan sel lawdana pithakre haina Ministry of Health and Family Welfare na phongdokre masigi mathakta June tha loiba phawbada ahenba vaccine dose crore mari lak marifutaret ka lising yankai manga state amasung UT singna hakthengna na phanglagani haire Ministry na makhata na state amasung UT singna miyambu vaccine kapnaba district wise COVID vaccination center wise plan sing semna bagaloina na state government amasung lanai CVC singna Cowin digital platform da mangjong na makoi gi vaccination calendar phone basu khangali Layong uthokpa COVID patient singna yumda masa matom da license asigi test onaba Covishield kit seasonanaba Indian Council for Medical Research ICMR na ayaba pikre patient amana test onabagi damak MyLife application download tawudabani ICMR ge advisory matungina test asigi damak nasal swab logani hairi patient singna masana yumda rapid antigen test tawba matamda karigumba negative oirabadi khudakta RT-PCR test amuk tawudabani hairi State asida curfew lairingai manung laingang na akang na banumit kharada ayuk pung 3 gi 10 fawba mana masing haira yon ba yahan bagalunana masing yamna ba miyamna pungja khara sigi manungda tangai fadaba polam sing laina ba thonglaraki adubu mafam mayambada pot yoliba madi laiba laki ba miyo singna SOP thugai bagi mami chawna taki COVID-19 laichet ngai hak kaw thokna ki Cyclone Taukte na sokhalaba Gujarat Prime Minister Narendra Modi na lupa crore lising amagi relief package lauthokre Senpham asi maroina nonglai nungsit asina sokalaba mioi singi rehabilitation gi thabakta sijanana bani hairi makhatana Prime Minister na toan ba state singda nonglai nungsit asina sihan kraba mioi singi heknakna ba mioi da ex gratia oina lupa lakh ani piragani hairi loinena sokalaba mafam singda center na su interministerial team ama thaduna oiriba phibam sing yengselagani COVID-19 positive oirubadagi fagalakpa miyoisingda black fungus na amuk landarakli hojik phawbada leibak asida Maharashtra da black fungus na maramoiduna sikiba masing marifudra yokre Assam da su miyoima laikhidre